Leithau Kuki Kulda, Tawaina Ponta Pikraba, Toba Taragumdogi, Mafamda, Piroinaba Paudam, Mapan Suba. Tangai Fadana Kulangak Pasingi Arwan ba training amat Salagani Haina, telephone Torokuna Pongdoklam Ke, Imung. Ta Asigi Marigi Ayukta, Leithau Kuki Kulda Tamtina Hatokraba, Mitay Taragumdogi Manung de Yaukiba. Kaksing Turel Wangma, Ningtau Parendagi Sawai Krishna Kanta Maitege, Konzel Aroy Boy na Mahake, Lehoriba Imungi Mioising na Takibado, December Anida Neng. Mamang taktasu tongan balan famsing da satu na kulngak pasingge, mateng pang duna talaki badage, November kuntrada yumdagi toki baduna, mahaki aroy ba kongset oike. Adubu December anida, mahak masamang na imungi miyoising da, phone tawrak tuna. Mahak tangay fada na kulngak pasingge, aron ba training amat salaga ni Haina, pongdoklam ki Haina, mahaki imungi miyoising na tamlake. Laikidra ba sawai Krishna Kanta masagi sahi kun mathoy sukray. Apok pagiming na S. Sursan Maite, adugang apok pagiming na Sawajam Ongbi, Bisaya Kauwe. Masil manaw nupi ane, nupa humpun na mangagi manungda mahag na anisubane. Laikay gimiyam na nanaw hayra kasukang nakiba, Krishna Kanta. KZ class lagi 5 faw ba kaksingge, Grace Contesta tamlaklagang, class 6 lagi 10 faw ba na kaksingge, Victory High School na tamlakhe. Class 11 na masung 12 na kaksing Higher Secondary School na tamlaklaba matong, Makata na, TDC tamthanaba Kha Manipur College ta ming salamkhe adubu me ahumdagi khangogdana kanglup maselgi lan thorakpadagi college satuna mahi tamba phangkhide lan kansilaktuna serogda kuki militant singa khulngakpa khunja singa gi marakta yamna chauna khutthokna khiba thokdoktagi mahak khulngakpa gi thabakta khongda rakhe kakching palel na chingba mafam singda chatuna khulngakpa yawrakhe serogda Assam Rifles na kablakpa nongmai maruna panduna Kulngak pamiyoy ama laikidaba thokdoktagi mahak amuka hena kulngakpagi thabakta thawai yawsankhe adubu mahi masing leptana tamlakpada natana sana khotnabadasu thawai yawjarakhiba Krishna Kanta MMA masana da pamjana sanarakhe inter college ki thakta pangthokadaba masana asigi changdamnabada saruk yanabagidamak pangthokiba trial da mai pakhibaga loinana national level da su saruk yananaba thaurang tauramkhe khungangda poklubana law suba yawna atai thabaksing suduna Mayumgi mateng panglambagi mathakta mahakna tamlakpa school pumnamaki ojasingna mahaki phajaba khuigi damak tatana thagat pirakhiba mahiroi amasu oikhi haire mahaka sena khainabagi awamai sa langhauriba imungi miyoisingna makhata na hai Manipur lengangna matam sangna internet thingzilakpagi mayokta mamanabasingga tanaduna kari tawba yabage RTI gi kuthangda tawba yaba leibra haina su koithi thiramkhe apokpa mapanna CRPF ki assistant sub inspector oina thabak tawduna Satisgarh da laikrabasu ngayhak laitana telephone tawraktuna masabu karida soikigadagi haiduna senajaduna lakhibane mamang thagi kuntrada mapana Satisgarh dagi phone tawrubada mahakna thabak khara chille kona phone tawraklagi hairamlaga telephone muthatki haire mahaki apokpaga aroi boina wari sanakiba numitsu November kuntrada oikhe adubu yumdagi thokraba matung tha asigi anida phone tawraktuna imungi miyoisingda mahak tangai fadana Kulngakpasingi aronba training ama chalagani haina phongdoklam khibaduna aroi boina mahaki khonjel taba oikhe tha asigi marida mitai macha taraga humdoi laikhidabagi pau takhe adubu mahak yawramgani haibadi thajarude nongalaga kakchingdagisu yawi haina rakpadage mahaki mamana Jennimski Mirel sangda chalaga yenglubada mahak yawramkhibane mahaki haksang adu tamthiba mawongda otnairaga hatpagi maphamsing mayek sengna ukhe masimakti yamna pende haina phongdorokhe Adumoy namak ima laibak Manipur gi damakta mahakna lawkhiba thogdang gi damakta de saukthoksaningai oire hairakhe adubu Manipur lengak asida de thajapa karisu leitre lan asi matam chana loisan biram labade isa singama de misam kaya gi punsi manglam loi haina su pendaba phongdorokhe